mayambu ahanmaktada channel asigi maikaidagi taramna uksari ngasi aina mayamgidamak ahing adubu ningsinglubada kauba wari ama muk puduna laksari aina wari si pathoksaba matamda soiki lankiba yawrabasu mayamda ngakpiu haizari mayamgidamak leizare ahing adubu ningsinglubada karigumba thodok mikup kharadi yamna akibagi masak oi karigumba thodok kharadi yamna akibagi masak oi khiduna maduna nangi punsi suppa akibagi masak ama ohen khibasu yai bot pret laitingi wari singna sitabadadi yamna nungai adubu madubu hakthengna masamakna thengnaruraba mioi singdadi punsi suppagi oina madugi akibagi mami ama loinaduna adumak lei madugumba thodok sing adubu ningsinglubada makoigi thamoida akibagi mairi ama saklei aigi ming pari masi aigi wari ni wari sigi kuthangda ngasi aina mayamgi mafamda aigi punsigi yamna akiba thodok ama liduna tahanjagadoribani matam madu ai BSc gi ahum suba sahi gi exam thanaba tawrami aduga aigi aroibe exam gi damak thorang tawrami matam maduda ai hostel amada leirami aigi kaadu hostel gi aroiba kasen ithang thangba kani aduga aigi kaadu gi maisu matam supada amuk ngan amuk yada tawduna lei aduga isingsu inthi nungaina phajana laklamdi aduna masina maram oiduna kaduda kanasu layu haiba yaramdi adubu nongma aikogi hostel adugi warden adu aigi kada lakhi aduga masak khangdaba nupa amasu maga lakminakhi warden aduna haibada nupa adu call center amada thabak tawi hai aduga nupa adu hana swai maya asida hostel amada leirami adubu mana leiramba hostel adu numit kharani gi mamangda karigumba maram kharadagi thingjin khibani aduna mafam adu leiba yadriba phauba hostel asida aigi kada aigi punna leiminagadabani hairakhi adukak hairamlaga warden adu satkhi aina nupa adubu yengi nupa adu yengbada yamna hainadaba mawung ama tawi magi mamit adu mukham khamduna mitpham yamna tarami mamaidudasu asokpagi dakpham kaya ama tai matam aduda magi masak mawung adu uraga yamna nungai tabasu mali mahak asawa bag ani amasu yanduna leptun lerami adumna warden aduna hek satkhibaga nupa adu kada sanaktuna magi bag adu thami aduga leptuna ka adubu koyeng yengduna leikhi mahakna aibusu koktagi khong phauba munna yengi magi mataw adu ai yamna hinadaba phauki piklingaidagi hauna asigumba kaya asi kiduna lakhibani aduga amammadadi ngasi phauba kiduna sangba phauba ngamdi numin aduma nupa adu kaduda hangat handa koilei leiduna sattuna leikhi aina nupa aduga wari sanabasu honakhi adubu mahakna aigi wahai amatagi paukum phajana pirakhidi adum kaduda hangat handa sattuna leikhi adugasu adumna kaduda hangat handa satpagi maraktasu kagi thonau mayaduda changsinduna mapalomda hek yengi aduga amuk hekta hangat handa satpa hawi magi mawung adu yamna makok sabasu mali magi matawoduda aisu mahakna karigumba amabu ngairi haibasidi khangba ngamki aina matawodu hainaman khidaduna mangonda kaya thoini yengsiludri asumna matamna sum thengjilaktuna numit tasilakpadagidi nupa adugi maithongda momon noktuna ahom ama tawrakpu ukhi magi minok aduna maram oiraga magi maithong adu yengbada yamna akiba amasu phaurami ngasai ayuktagi mahakna numit tarakpabu khaurangna ngairamba mali adumna numitna mayum changkhiduna maikai mari makta pumom hek mamsilakpaga mahakna magi bag ama lokthokhtuna mapalomda satki aidi mahak magi call center gi thabak adu satliba oina khanki ahing aduda aisu aigi exam gi kanna prepare tawdun lerami ahing athengba phauba lairik parakpana maram oiraga ai yamna tumningba phaurami ai aigi phamung yausilluba phauba ngamdena lairik papham table aduda kok thamduna adum tumthakhi ngaihak leiraba matung khanghoudana ai yamna ingba phaurakhi adumne hek ai nimit pangthoktuna yenglubada ai aigi hostel gi ka adugi mapalda leptun leiramki ai tawribadu karino khangpham khangkhide aina tawribasibu mangla natragana tasengna masibu taibangla ai madu uraga yamna akpa phauki masibu oithokpa yabrane haujikta ai aigi kada tumlumlaga asumna mapalda leptun leiramlibasibo mapalda maikai pumbada amambagi amamba ngakta ngairami hostel gi ka kuding makki mai loina mutlami aduga aigi ka gi mai du sumutlami madu pumnamak adu aigi oinadi yamna akibagi masak ama oirami ai changsinduna aigi ka gi thong adubu hangdukna bu hotnaki adubu hangba yaramdi aina khanbada thong adu manung lomdagi lonsin khiba mali
aina kanna thong thinki adubu thong adu hangdokpa kanasu lakhidi aduna aina kanna lauduna haiki ihe kana lege thong se amukta hango phana koina thong thinduna amadi lauduna hairaba phauba kanasu thong adubu hanglakhidi amuksu aina sauninglaktuna haiki ihe manungda mi mata leitabro please thong se amukta hango aibu manungda amukta sanghallu ai amamba sida yamna akiba phaure adubu madu phauba manungdagi kanagumba amatagi khonjel tarakkhidi aduga masa matomta khangudana thong adu tapna hangdoksarakhi adumna kudakta tumba kaiduna ai mikap tholakhi ai makhada tusinki he isor aduk yamna akiba mang mani madu aigi mangni adubu ai mangni khanglaba phauba kibana thak thak nikki aduga aigi sapumba humangna pumlup luplami adubu asuk akiba manga sibu karamna aina manglakhibano aigi laibaktagi humang adu taithokutuna aigi kagi akoibaduda koyeng yengki ai yamna pakhatkhi aduga isane isabu puning phathajaki madugi mang aduna aigi pukningda yamna akiba karigumba amadi phahonki adumna kina pakhatna ai haugattuna aigi phamungda amuk sangsinduna tumki mathangi numitki ayukta kwaksingi khonjeldagi ai mikap tholakhi kwaksing adu yamna kanna khongi aina haugattuna aigi kagi thonawdudagi yengi adubu yenglubadadi masing yamluba kwak mayam ama aigi kagi mapaduda koyung ungduna koipai paidun leiramki aduga matang aduda khangudana nupa adu kada sanglakhi mahakna ka manungda hek changlakpaga karinu haifam khangdaba manam amana aigi ka pumba namlakhi aina mangonde yengi mahaksu magi mukham khamlaba mamit aduna aibu munna yengduna leiramki magi mamit adu uraga aigi pukningda akiba ama pokhi aina mangondagi leithoktuna college satnabagi-damak loisinba haurami ai ngarangi ahingi mang amadi nupadugi matawduda kayamuk yamna akiba phaukhibage haibabu aigi ka amadi nupadugi manatagi lapthoktuna chatpa pamki aduna ai parparap loisinduna college satnaba tholakhi mayamna su khalamba yai nupa amadabu aduk yamna kaidobagi kigedori bano haina adabu laibak thibadi aigi akiba asidi nupaduga nomakak oirabasu kaduda leiminaruba mioi ama hekna khangma ngamgani phare ai numit aduma numit tadriba phauba college ta dum leikhi aduga aina college tagi tholaktuna halakpagi lambida wakhal asitani aina khankhiba madudi he isor laibak phaduna aina hostel yoba phawada nupa adu magi call center da chatpiramba ma kaduda leibiramdaba adubu aina yorakpada mahak mafam adu leiramki adubu yamna ngakliba wadi mahak handak mukti magi hainadaba mong sing adu amata tawramdi mahak tuminna magi table da phamduna magi laptop adu namdu leirami aina mahak magi call center adugi thabak tawribo oina khanki aduga haujikti mahak normal oina su urami aina manung hek chanalpagasu mahakna aibu maga hana khangnaba luna tinarakpa mi amagumna aibu uraga nokphet tawrakhi adumna numidangi sak saba matam yorakhi aduda aina mangonda hangi makhada meski sak saba sasira aduda mahakna amuksu nokphet tawduna magi laptop adu nakanda thamlaga hairi hoi sasi adumna nongmanini aduda magi masindagi wahai khara adu ahanbo oina takhibani aduga loinana mana adumna ngang saktuna harau toropaduda aidi pumnamak normal oire haiduna yama nungaiki aina kari sunatabada pangkhanda khanjinduna mabu kiruribani adumna aikhoini sak saba makhada satki sak lauraga aikhoini mayamna sak sapham meskiduda phami aidi haujik phauba magi maming phauba khanglamdi aduna aina mangonda hangi nangi naming haidri maleko mahakna khumlei mohen aigi ming mohen kawi mahakna hairibadu haisinabani maramdi mahakna hostel da lakpa numit aduda aina mahakki maming warden aduda hangkhrabani magi maming singlen kaubani mana adumna oidaba ngalakpaduda ai yamna angakpa ma phauki aduga aina mangonda wahi ama hek haiba nangdringaida mahak phuk hogattuna kada satki aisu aigi sak saba loisilaga kada lakhi adu phawdudi mahakti tumthaduna leirami aisu aigi table da jangsinduna exam gi lairik paba horami aduga ahingi pung 13 tarakpadu waida aisu tumba sangki adubu matang sida aina hainingbadi aigi piklingaidagi hauna hainabi ama lei madudi aise tumna ahingda hek thengzilakpaga ising khawrang laktuna hekta hogot kalli
adumna ahing adusu ai ising khawranglakuna makeup tholakhi adubu aina uribadu atopa kanagumba amana urabadi khudakta heart attack lakani aina mit pangthorakpada nupadu hawatuna magi phamung mayai da phamduna aibu munna yengduna leramki ai maduda ubada kibana loiki aduga aina mit kanna ushinki aduga khali aina hojik uriba sibu karino adom so amukda khanduna yengbiuni adom na ahing da karigumba makeup thorakpada kanagumba amana adom bu munna yengduna leramlabadi adom da kari tawgani kari phawgani ai kyamuk yamna ki khibage haibabu ai kudak aduda pakhatpana sirado boy khalami amuksu aina thauna puthoktuna mit khajitang amuk pangthoktuna yengbada magi maithong da karigumba mong amatagi mami taba ukhidi haibadi mahak noksu nokti aduga suktabasu ukhidi madu aina mabu ahanbu ukhiba saktam aduni aduga mahak tuminna phamduna aibu munna yengdun leikhi aina tapna laithoktuna gari leibadu da yengbada matam madu ahingi pung ahum lom tarami aisu matang aduda karigumba aina lengduna hogotlabadi madu aigi punsigi khwaidagi laibak thiba khongthang oigani haiba khangki aduna aina ngahak minute 10 muk tumina leiduna yengkhige kanana khangba mahak aibu yengba toktuna amuk tumina tumkhibasu aina minute 15 rom khajik phawba lengdana asaba murti amagum tumina tumduna leikhi adugi matung aina tapna mit pangthoktuna amuk yengki adubu mahak haujiksu aigi mitta adum yengdun leramki madu ubuda ai kibana isa pumba tu khyau chumki aduga yamnasu sawningba phawki aina kana laura sira haina khanki adubu aina sawningli badudagi amuk hena yamna akibasu phawrami aduga aikoina leiriba kadusu asum ingsilapugum tawrakhi adomsu amukta khalluni kananabu ahingi pung ahumda hogotuna mi amada atamnana munna kaidobagi yengadoribanu haujikti ai amuk anamit pangthoktuna madugi yengbada akiba pokhallaba saktam madubu yengbagi thauna leikidi aduna aina tumna phalang lomda mai leithokna ba tawkhi maramdi mana aibu yengdana bani aina phalang lomda leithoktuna tumsinnabagi acting tawba hokhi ai isadadi aina tawriba adu siba ngaibaga chap manana khalami mahak minute amamam hokhiba khudingi aigi inaka naksilakhi aigi puningda karino mathong maram khangdaba wakhal kaya ama pangkhanda khalami mikup kharadi ai isagi iming phawba kausilakhi adumna ngaihak leiraga minute 10 muki matungda kanano amana aigi nakongda tapna asumna hairaki ai kangi nak tumde haiba nak tumsinaribani haiba madu tabada ai isa pumba kainoma tawki aina phaidup chingkhattuna kok khomjinki ai ngasi phawba ningsingli khonjel aduna aigi isa pumbada akibagi lehu hoduna aigi isa pumba niktuna numit aduda aina tumliba phamung adu phawba nikhi aduga ai tumde haibadu mahakna karamna khanglibano haibasu ai khanglamni matam aduda ai sire haina khanki ai onthokutuna mangol lomda yengbagi thauna phawba leikidi ai isorbu setna ningjaduna leikhi adubu isorna chanbiduna ahing adumadi karisu tahodre adumna aina mathangi numita hagolakpadadi mahak kada leiramkhidi aina khanbada mahak magi thabuk maphamda chatkhibo oiramgani aina hogotlaga iru maitha tawraga college chatnaba bag loisilami aigi hek imangdasu magi asauba bag ani du su leirami hainaba lei masa khangdana migi pochai paiba phatte haina adubu madugi nupadudi asamba mi natte karigumba hainadaba singnaba amadi aingonda tattana phawki adumna aina magi bag ama hangdoklubada aina uribadu yamna kiningai oiba masakni madudi magi bag manung aduda kwak amuba asiba ma yauduna leramki aduga loinena jadu mantragi potlam kaya amasu bag aduda yaurumki haujikti aina singnaramba adu asumba asengba oirakhi masigi nupa si saitan singbu sanaduna loinaba nupani ai madu pumnamak uraga amuk hena kibana loikhi aduga karigumba aina magi maramda hostel gi manager da campaign tawrurabadi mahangna aibu kwak adu hatpagumna hathigadra haina su akiba phawrami adumna aina magi ani suba bag adubu su hangdokhi adubu maduda magi laptop amadi office ki se sangkhara yaurumki aina gari da pung yengbadadi matam madu ayuki pung 10 tarami matang aduda aina kanagumba amagi satpagi makhol tarakhi aina parparap magi bag sing adubu loisinduna hanagumna thami
adumna matang aduda aikhoigi kagi thong adu hangdorakhi yenglubada nupa adu aikhoinigi sak paiduna thongjinda leptun leiramki aina khallubadu onaramli mahak office ta satpo oiramdri makhada sak loba satpo oirami adubu laibak phabadagi aina magi bag hangdokpa phawbadi mahakna uhodri karigumba uramlabadi ai kari oigani mahak manungda sanaktuna sak adu thami aidi mahakna ngarang ahingi thodok sing adugi maramda wari sarakadaboi ningi adubu mahakna madugi maramda karisu hairakhidi mahak magi table da phamduna sak saduna leikhi magi mawong adu ngarangi mana tawkhiba mataw adu karisu khangdabagum tawrami ai parap college loisinduna thoknaba tawkhi adum naina kadudagi hek thokke haina tawbaga mahakna yamna arumba khonjel amada maninglomdagi hairakhi karigumba nangna kanagumba matada haidoklambo thoklabadi madu nangi afaba oiroi adubu ai magi paukhum piramdana tuminna college ta satkhi aduga college ta karino khara sasin thaksinki ai khanbada mamki hojikti aina police ta su takpa yaroi aduga kanagumba amatadasu masigi maramda haiba yararoi ai magi manakta amuk sattuna leiruba natana aingonda karigumba upai amata leikhidi adubu wa amadi lei karigumba mana aibu hatkadaba oirabadi aibu ngarangna natragasu atopa tanja kaya amada hatpa yarabani karigumba aina magi maramda kanadasu haidoktrabadi mahakna aibu karisu tawroi haina khallami adu oirabasu aina college tagi halakpagi lambida ai isagi safety gi damak paper spray haibadi morok mahigi spray ama leirakhi karigumba mana horel aigi inakta sangsilaklabasu paper spray adu kapsinduna ai mangondagi nanthoknabani hojikti oiriba phibam masidagi henasu aina karibu tawruni kari upaibu leiribagi adumna aina hostel gi ka adu yorokpada mahak ngasi sumagi table da phamduna laptop namdun leiramki aduga mahakna aibu uraga hairakhi ai nangbu ngairamlibani chalo makhada sak charurasi aina su hoisa si haiki ngasidi mahak chak chaba matam adudagi yamna haraunu ukhi adubu ngarangi matawgumna aina saba loidringaida phuk hekta hogotuna kada satkhi aduga aina saba loiduna ka yoropadadi mahak tumduna leiramki adubu ngasidi aisu ready da leirabani aina paper spray adubu aigi mon meada lotuna thamkhrabani adomna khanbira masu yai karisu leitaba paper spray masa amanabu karibu tawduno haina adubu madugi paukhumdi aingonda su leite adubu aingonda kari upaibu leiribagi phare adumna ahing adumodi ai lairik phawba pakhidi aduga tumba sangki tumna ai ngasi su amuk ahing nongyaida pickup tholakhi adubu handak mukti aina mitpang thokhidi aduga mon makhadagi paper spray gi bottle adubu khutta sena paisinki karigumba ngasi su mahakna aigi nakasang silaktuna aibu yengaklabadi ai magi mamitta paper spray du kapsingani aduga magi bag sing adubu mai thadokani haina khanki adubu aina mitpang tholaga yengthoropodadi asidi mahak kada leiramkhidi aina hogotuna kaduda koyengbadasu magi kwak asibu yawbo bag adusu leiramkhidi aduga thongsu manung lomdagi hangdu leiramki ai mahana kadaida salamgadabano haiba khangba ngamki adumna aina paper spray adu setna khutta paiduna aikhogi kadugi mathakta tapna karakhi adumna aina mathak yorotlaga mahaki thong adu tapna hangdoktuna yenglubada aina uribadu ubada ai wakhal phawbo thokide ai kok asi mathau tawba lepki nupadu mathakta phamduna kwak amagi bali tawdu leiramki aduga masing yamlaba kwak mayam amasu magi akoibada tuminna tongdu leinarami madu pumba ururaba tungda ai madugi hostel duda makhatan leithaba yadre natrabadi ai shodana ngauraga satkhraggani haina khanki ai parap makhada kumthaki aduga kada sanaktuna aigi maru oiba posai sing loisinba hauki hojikti ai ka asida tumsinaduna leibasu yararoi maramdi mahakna ngarangdagi ai tumsinei haiba khangkhrabani adubu posai loisinna ai magi khongthangi makhol taba horakhi mahak mathaktagi kumtharaklami hojikti aigi sibagi matam yorokle khanki mahak kumtharaktuna aikhogi kadugi thongjinda leplakhi mahak aibu yamna sauna yengdun leirami magi mukham khamlaba mamit adu ngasidi ngangsang ngalami mahakna hairakhi nangna mathakta karaklaga karisu afaba tawraba natti hojikti nangonda tholokadaba thodok khudingmakki horakpham nakna sana oijeragani kiba henmankhibana aigi mittagi pi sinthaba horakhi aigi isa pumba humangna pumlup lupki adumna
matang aduda khangudana aigi phone vibrate tawrakhi karam haina phone adu aigi phurit khauda yaromlibano khangdi aina phone adu lothok yamna thuna WhatsApp hangdoktuna college group ki record button aduda namsinduna thamki nupaduna aigi inakta changsilakpana handringaida aina parap yamna thuna wangangba hokhi aigi roommate mahi jadu tawi aduga mahakna aibu hatkadori aina voice record aduda adum hek haibaga nupa adu akiba phorpugum tawrakhi aduda aina mangonda haiki karigumba nangna mafam adudagi aingolomda khongpham amek thangzilakpada ai voice record asi send tawkhragani aibu mafam asidagi thadou nupaduna asumna khumlaki nak mafam asidagi chatpagi mathau tade hayang hek nonganbaga ai isana oine chatkragani adubu nang madugi recording adu delete tawkhu adubu ai magi wa adubu thajaba ngamlamdi aduna aina recording adubu send tawki recording adu send hek tawbaga ai ka adu pumam mamsilakhi aduga aihak ai isagi khonjel phawba tajaba ngamkhide adugi matungda kaidaukhibanu haiba ai ngasi phawba ningsingba ngamdri aina ningsingliba hairagadi ai numit aduda mathangi ayukta ai aigi phamungdagi mikap tholakhi aduga nupa adusu aina hagolakpada kaadudagi satkhirami kaadu khaktagi natte ma hostel adu thadoktuna punsigi oina mafam adudagi satkhirami aina aigi phone hangdoktuna check tawkhi adubu karigumbo record amata send tawramkhide adubu marup sing tawkhriba thodok sing amadi aina ukhiba sing adudi tawsinaba natti ngasi su mikup sing adubu ningsinglubada naunana isada haifam khangdaba akiba ma phawi ai ningsinglubada tu sungi masini ngasigi wari ahing adubu ningsinglubada mathangi anobo wari amada amuk puna taminarasi